Ngasisu miyamgidamak nungairaba fungawari ama puduna lakchari. Wari asibu ibirakpa Rosni Chanu. Wari asigi mamingna thamoi kaihawrabi Heloi. Thaina matam amada Heloi machin manau tarek leirambore. Heloi atombi adudi mawong yamna hirami. Nupa uba yaramdi. Hek thengnaba thoklabadi mabu koipu puduna ngauhallam. Nongma ayuki matam Heloi machi ahan aduna hairaklam nakhoibu kadai da leike amukta thoknarao noisingse lamka ama heli aina mireibak matam khara nungai thoksanu haiduna ipa sorarenda hainaduna ubirakpase aigi asroiba oiredra khangdi kadai da chatnakraba zatone makhoibo asi haiduna amuk kauraami Inausing nakhoibu nachena kaubase taradi thoklako haini Heloi yaima aduna iche kaigino pangkauda kaura isibo Heloi ahanna masi yengun he kaudaba yaribro noibo pangtha pangchat yamna tawhallabadi aingonda ipa sorarena kainarakadawribani noi madu khangdene nungairaga loire haiduna hanjilakani haibaga amatta khangdene ko Heloi yaimana iche kaino aingonda da ngangisibo ataisu koichatlisidi moidasu khara ngangu aina haise nangonda ta haiba natene ataisu hanjilakani khangde aduga nanau atombi aduna kadaida chatkraba jatno kayam kuire mana ngaudana langdana masidagi hanjilakani khanglaktrise noi haibide haini ipa sorarenda aina chakyom ama lairake hairami madu yaudabida nakhoi loina puraga hankiba soiroiko Heloi yaimana iche simadi saunuba moigi miram lense fanadum nungaire aidi kitang kuina dum leithakise haige tawraga asi haiduna macheda themlam somdana khullen hairiba kun aduda Heloi atombi do koichatlan aigi thamoibu huba ngamba tamba pakhang amata he thengnadeda aina pakhang sing ngauhalidudi masak singdo aina khoidaba amata he yaude sum sanaba nungai haina ngauhanbagi wan aigi thamoina khoidaba kanagumba amabu thengnarabadi ai miramlen sida leihauradabani aise iche hoigi manaktasu chattaba kuire ai chatlaroida moina amu hallasi kaina hairaklabadi ai ngamnaroi aidi miramlengi lamsidana hena thawaina khoidazakre asi haiduna solaga laklam khulen khun hairiba khun aduda mama lukhrabi na yokpa mani kauba masak matau fazaba saban mutida hairabasu ningthau macha amadagi tadana mahakna helami mathaunada hairabasu maga lamba pabinaba leiramdi mani hoigi piklaba khangpoksang aduda mama asonbi aduna yamna wana mahaku saunanaba yoklakkibani manigi mapa adudi manina mamagi siyomnungda leiringaida taibang thadokirami piklingai matamda manigi mamana manibu saunaba yoklakpada thabak chilhau thidana awaba kaya mayoknarakpana manina mapung marei phana sawaklaba matamdadi mahak adu masa yamna sollaba haibado oiraklami manigi mama adugi maming Sakhi kaurami ayuki matamda mani nungti numit khudingi migi lawbukta thabak surami manina mamada hairei ima nacha sak thongba loijari imabu sak pijaramaga nacha thabak suba chatladabani nachana thengna chatlabadi lawpuduna nganglakan aduna ima sak sathoknaba tawlasi Sakhina masagi wado tabada nungaitaba saktam amaga loinana hairei imagi mani nama aina asonbi oiribana isagi mateng khajikta oirabasu pangba ngamdre imagi icha oina poklubana ngasidi ichase kayada waraba asi haiduna Sakhi kaplami mamagi matau adu ubada nungaitaduna manina hairei ima nacha hujikti chauba sare phari nachana piklingaida imana awa ana thidaba makhai ichagidamaktani khanduna imana saranama charabasu nacha aihakpuna ibuk thanna bijakhiba awaba lochinduna maithongda momon nokhiba adubu nacha aihak kawba ngamgadrani imabu nungaina thamba haibase nachagidi thawdangni ima
ꯃꯆꯥꯒꯤ ꯃꯆꯤꯟ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯅꯨꯡꯁꯤꯔꯕ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯁꯈꯤ ꯃꯣꯃꯣꯟ ꯅꯣꯛꯂꯛꯈꯤ꯫ ꯏꯃꯥ ꯄꯦꯡ, ꯉꯁꯤꯗꯤ ꯏꯆꯥ ꯄꯣꯛꯆꯕꯒꯤ ꯃꯍꯩ ꯌꯥꯜꯂꯤ꯫ ꯏꯃꯥꯅ ꯅꯍꯥꯛꯄꯨ ꯏꯆꯥ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯔꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯒꯤ ꯅꯨꯡꯁꯤꯔꯕ ꯃꯀꯣꯛ ꯑꯗꯨꯗ ꯅꯥꯟꯊꯕꯤꯔꯝꯃꯤ꯫ ꯃꯅꯤꯅ ꯏꯃꯥ, ꯆꯥꯛꯁꯦ ꯆꯥꯊꯣꯛꯑꯁꯤ, ꯑꯩꯁꯨ ꯊꯦꯡꯈꯤꯕ ꯇꯥꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯕꯨ ꯆꯥꯛ ꯄꯤꯖꯔꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕ ꯃꯇꯨꯡ ꯊꯕꯛ ꯆꯠꯅꯕ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯅꯤꯁꯨ ꯊꯕꯛ ꯁꯨꯐꯝ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯂꯧꯄꯨ ꯑꯗꯨꯅ, ꯃꯅꯤꯌꯥ, ꯂꯥꯛꯂꯕ꯭ꯔꯥ? ꯑꯩꯁꯨ ꯅꯪ ꯂꯥꯛꯄ ꯉꯁꯥꯏ ꯃꯈꯩ ꯉꯥꯏꯔꯝꯂꯤꯕꯅꯤ꯫ ꯈꯔ ꯉꯟꯅꯗꯤ ꯂꯥꯛꯎ, ꯅꯠꯇ꯭ꯔꯕꯗꯤ ꯂꯧ ꯎꯕ ꯊꯦꯡꯈꯤꯅꯤ꯫ ꯐꯔꯦ, ꯉꯁꯤꯗꯤ ꯐꯧ ꯍꯨꯟꯅꯕ ꯇꯧꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯧꯄꯨ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯅꯤ ꯊꯕꯛ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨ ꯁꯨꯝ ꯂꯥꯛꯄꯅ ꯃꯅꯤꯅ ꯂꯧ ꯁꯨꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯃꯤꯔꯩꯕꯥꯛꯀꯤ ꯂꯕꯨꯛ ꯂꯝꯍꯥꯡ ꯐꯖꯔꯕ ꯎꯄꯥꯜ ꯋꯥꯄꯥꯜ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯐꯖꯔꯕ ꯇꯝꯕ ꯄꯥꯈꯪ ꯑꯃꯈꯛꯅ ꯅꯥꯏꯇꯣꯝ ꯐꯧ ꯍꯨꯜꯂꯤꯕꯗꯣ ꯎꯕꯗ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨ ꯃꯃꯤꯠ ꯀꯨꯞꯄꯝꯗꯦ, ꯉꯥꯏꯍꯥꯛꯇꯤ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯛꯂꯝꯃꯤ, ꯑꯁꯨꯛ ꯐꯖꯕ ꯄꯥꯈꯪꯁꯦ ꯑꯩ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯊꯦꯡꯅꯗ꯭ꯔꯤ꯫ ꯑꯁꯨꯛ ꯀꯨꯏꯅ ꯃꯤꯔꯩꯕꯥꯛꯇ ꯂꯩꯔꯛꯄꯁꯦ, ꯅꯪꯗꯧꯅ ꯁꯑꯣꯡ ꯁꯥꯕꯥꯟ ꯅꯤꯡꯊꯤꯕ, ꯁꯛꯇ ꯍꯥꯏꯔꯦ ꯂꯥꯏ ꯄꯥꯈꯪꯗꯒꯤ ꯍꯦꯟꯅ ꯐꯖꯕ, ꯅꯪꯒꯨꯝꯕ ꯐꯖꯕ ꯑꯃꯨꯛ ꯐꯥꯎꯕ ꯊꯦꯡꯅꯔꯛꯇ꯭ꯔꯤ꯫ ꯅꯍꯥꯛꯅ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ ꯈꯪꯍꯟꯕꯒꯨꯝ ꯇꯧꯔꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯣ ꯃꯣꯃꯣꯟ ꯅꯣꯛꯂꯝꯃꯤ꯫ ꯑꯩ ꯇꯝꯕ ꯑꯁꯤꯒ ꯈꯪꯅꯗꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ꯫ ꯑꯗꯨꯗꯤ ꯑꯩ ꯀꯩꯗꯧꯅꯤ? ꯑꯩ ꯇꯥꯏꯕꯪ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯔꯒꯦ꯫ ꯈꯪꯍꯧꯗꯦ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯣ ꯐꯖꯔꯕ ꯇꯥꯏꯕꯪ ꯅꯨꯄꯤ ꯂꯩꯁꯥꯕꯤ ꯑꯃꯅ ꯁꯦꯠꯀꯗꯕ ꯐꯤꯖꯦꯠ ꯁꯦꯠꯂꯛꯈꯤ꯫ ꯃꯥꯒꯤ ꯁꯛꯇꯝ ꯑꯗꯨꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯎꯍꯟꯅꯕ ꯃꯍꯩ ꯇꯧꯔꯝꯃꯤ꯫ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯣ ꯂꯕꯨꯛ ꯅꯥꯀꯟ ꯑꯗꯨꯒꯤ ꯂꯝꯕꯤꯗ ꯑꯁꯨꯝ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯅ ꯂꯥꯛꯂꯤꯕ ꯂꯝꯕꯤ ꯑꯗꯣꯝꯗꯨꯗ ꯅꯨꯄꯥ ꯑꯗꯨ ꯂꯩꯔꯤꯕꯅꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯄꯥ ꯍꯦꯛ ꯌꯧꯕꯒ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨ ꯈꯨꯗꯤ ꯊꯤꯕ ꯁꯥꯗꯨꯅ ꯇꯨꯁꯤꯜꯂꯝꯃꯤ꯫ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯏꯃꯥ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯄꯗ ꯅꯨꯄꯤ ꯑꯃꯅ ꯂꯥꯎꯈꯤꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯃꯅꯤꯗꯣ ꯀꯣꯏꯌꯦꯡ ꯌꯦꯡꯂꯛꯈꯤ꯫ ꯎꯔꯦ, ꯂꯝꯕꯤ ꯃꯇꯥꯏꯗ ꯄꯥꯛꯊꯗꯨꯅ ꯂꯩꯔꯤꯕꯤ ꯂꯩꯁꯥꯕꯤ ꯑꯗꯣ꯫ ꯂꯩꯁꯥꯕꯤ ꯑꯗꯨ ꯎꯕꯗ ꯃꯅꯤ ꯃꯥꯅ ꯇꯧꯔꯝꯂꯤꯕ ꯊꯕꯛ ꯑꯗꯣ ꯊꯥꯗꯣꯛꯂꯝꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯅꯤꯅ, ꯏꯆꯟ, ꯀꯩꯗꯧꯔꯒꯦ, ꯁꯣꯛꯄ꯭ꯔꯣ? ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯅ ꯃꯅꯤꯗ ꯇꯞꯅ ꯌꯦꯡꯈꯠꯂꯛꯇꯨꯅ, ꯏꯕꯨꯡ, ꯁꯣꯛꯇꯤꯌꯦ꯫ ꯃꯅꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯒꯤ ꯐꯖꯔꯕ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯃꯤꯍꯨꯟꯒꯤ ꯈꯣꯡꯖꯦꯜ ꯌꯥꯡꯈꯠꯂꯛꯈꯤ꯫ ꯃꯃꯤꯠ ꯀꯨꯞꯀꯅꯤ ꯀꯥꯎꯕ ꯃꯈꯩ ꯉꯥꯏꯍꯥꯛꯇꯤ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯅꯤꯅ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯣ ꯏꯀꯥꯏꯗꯨꯅ ꯂꯨꯞꯊꯈꯤ꯫ ꯃꯅꯤ ꯒ꯭ꯌꯥꯟ ꯂꯥꯛꯇꯨꯅ ꯏꯀꯥꯏꯅ ꯏꯆꯟꯁꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇꯨꯅ ꯇꯞꯅ ꯆꯤꯡꯈꯠꯄꯤꯔꯝꯃꯤ꯫ ꯃꯅꯤꯅ, ꯏꯆꯟ, ꯅꯪꯗꯤ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯃꯤꯁꯨ ꯃꯥꯟꯗꯦ, ꯀꯔꯝꯕ ꯈꯨꯟꯗꯒꯤ ꯑꯣꯏꯔꯕꯅꯣ? ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨꯅ, ꯏꯕꯨꯡ, ꯑꯩꯗꯤ ꯁꯤꯒꯤ ꯈꯨꯟ ꯑꯁꯤꯗꯒꯤ ꯅꯠꯇꯤꯌꯦ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯂꯩꯔꯦ ꯈꯟꯅ ꯑꯃꯨꯛꯀ ꯍꯪꯂꯛꯈꯤ꯫ ꯏꯆꯟ, ꯀꯔꯤꯒꯤꯅꯣ ꯏꯆꯟꯒꯤ ꯂꯝ ꯍꯪꯕꯗ ꯅꯨꯡꯉꯥꯏꯇꯕ ꯁꯛꯇꯝ ꯎꯠꯂꯤꯕ? ꯅꯪꯒꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯕꯁꯨ ꯑꯩꯅ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ꯫ ꯏꯕꯨꯡ, ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯍꯧꯖꯤꯛꯇꯤ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯑꯩ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯂꯕꯅꯤ꯫ ꯑꯩꯅ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡꯁꯤꯅ ꯂꯦꯞꯇ꯭ꯔꯤꯕ ꯐꯥꯎꯕ ꯆꯠꯂꯒꯦ ꯈꯟꯅ ꯂꯥꯛꯂꯕꯅꯤ꯫ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯁꯤꯅ ꯅꯨꯄꯥꯁꯤꯒꯤ ꯃꯌꯨꯝꯗ ꯂꯩꯕ ꯌꯥꯅꯅꯕ ꯇꯧꯔꯝꯃꯤ꯫ ꯃꯅꯤꯅ, ꯏꯆꯟ, ꯅꯪꯒꯤ ꯋꯥꯔꯤꯁꯦ ꯑꯩꯉꯣꯟꯗ ꯍꯥꯏꯕꯗ ꯀꯔꯤ ꯑꯀꯥꯏꯕ ꯂꯩꯕꯒꯦ? ꯅꯪꯒꯤ ꯍꯧꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯣ ꯅꯕꯨꯡꯅꯦ ꯈꯜꯂꯒ ꯀꯣꯏꯗꯅ ꯑꯗꯨꯝ ꯍꯥꯏꯌꯣ꯫ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯅ, ꯏꯕꯨꯡ, ꯑꯩꯒꯤꯅꯦ ꯍꯥꯏꯕꯗ ꯑꯩꯒꯤ ꯄꯂꯦꯝ ꯏꯃꯥ, ꯑꯩꯒꯤ ꯄꯥꯕꯨꯡꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯑꯍꯨꯝꯈꯛ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯑꯩꯒꯤ ꯏꯃꯥꯗꯣ ꯂꯩꯅꯥ ꯂꯥꯏꯌꯣꯡ ꯈꯪꯗꯕ ꯑꯃ ꯅꯥꯔꯛꯇꯨꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯈꯔ ꯂꯩꯔꯒ ꯄꯥꯕꯨꯡꯅ ꯏꯃꯥꯇꯣꯟ ꯑꯃ ꯄꯨꯔꯛꯏ꯫ ꯑꯩꯒꯤ ꯏꯃꯥ ꯑꯃ ꯂꯥꯛꯂꯦ ꯈꯟꯗꯨꯅ ꯑꯩꯅꯗꯤ ꯀꯌꯥꯗ ꯍꯔꯥꯎꯖꯔꯨꯕ꯫
ꯑꯍꯥꯟꯕꯗꯗꯤ ꯑꯩꯕꯨ ꯃꯆꯥꯗ ꯃꯆꯥꯗꯧꯅ ꯅꯨꯡꯁꯤꯕ ꯎꯠꯄꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯨꯏꯔ ꯀꯨꯏꯔꯒ ꯏꯃꯥꯇꯣꯟꯒꯤ ꯐꯠꯇ꯭ꯔꯕ ꯁꯛꯇꯝꯗꯣ ꯎꯔꯛꯈꯤ꯫ ꯑꯩꯒꯤ ꯄꯥꯕꯨꯡ ꯂꯩꯇ꯭ꯔꯕ ꯃꯇꯝꯗ ꯑꯩꯕꯨ ꯑꯣꯠꯄꯤ ꯅꯩꯕꯤꯕ ꯍꯧꯔꯛꯏ꯫ ꯑꯩ ꯏꯃꯥꯇꯣꯟꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩꯗꯣ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯌꯨꯝꯗꯣ ꯊꯥꯗꯣꯛꯂꯒ ꯏꯈꯣꯡ ꯑꯁꯦ ꯑꯃꯨꯛ ꯍꯟꯅ ꯊꯥꯡꯖꯤꯜꯂꯔꯣꯏ ꯈꯟꯅ ꯊꯣꯛꯂꯛꯂꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨ ꯀꯞꯂꯝꯃꯤ꯫ ꯃꯅꯤꯅ "ꯏꯆꯟ, ꯅꯪ ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨ꯫ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯃꯠꯇ ꯅꯠꯇꯦ꯫ ꯃꯁꯥ ꯃꯁꯥꯒꯤ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯑꯃꯗꯤ ꯂꯣꯏꯅ ꯄꯨꯔꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯩ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯂꯥꯟꯐꯝ ꯑꯁꯤꯗꯒꯤ ꯃꯥꯏ ꯂꯩꯗꯨꯅ ꯈꯛ ꯆꯦꯜꯂꯣꯏꯗꯕꯅꯤ꯫ ꯑꯩꯈꯣꯏꯕꯨ ꯁꯦꯝꯕꯤꯕ ꯃꯄꯨꯅ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯊꯥꯔꯛꯏꯕꯁꯦ ꯑꯋꯥꯕ ꯂꯥꯟꯐꯝ ꯃꯌꯥꯝꯁꯦ ꯃꯥꯌꯣꯛꯅꯗꯨꯅ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝ ꯐꯪꯗꯨꯅ ꯍꯤꯡꯂꯨꯔꯣ ꯍꯥꯏꯅ ꯊꯥꯔꯛꯂꯤꯕꯅꯤ꯫ ꯅꯪ ꯀꯔꯤꯁꯨ ꯑꯋꯥꯕ ꯈꯟꯒꯅꯨ꯫ ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ꯫ ꯑꯩꯒꯤꯁꯨ ꯏꯃꯥꯒ ꯑꯩꯒ ꯈꯛ ꯂꯩ꯫ ꯑꯩꯕꯨ ꯆꯥꯎꯅꯕ ꯌꯣꯛꯂꯛꯄꯗ ꯋꯥꯖꯔꯛꯂꯕꯤ ꯏꯃꯥꯒꯤꯗꯃꯛꯇꯅꯤ ꯑꯩꯅ ꯉꯁꯤ ꯍꯤꯡꯂꯤꯕꯁꯦ"꯫ ꯃꯤꯅꯨꯡꯁꯤ ꯇꯅ ꯊꯜꯂꯕ ꯃꯅꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯃꯅꯤꯕꯨ ꯅꯨꯡꯁꯤꯕ ꯑꯁꯨꯝ ꯍꯦꯜꯂꯛꯂꯤ꯫ ꯃꯅꯤꯅ "ꯑꯗꯨꯗꯤ ꯏꯆꯟ, ꯅꯕꯨꯡꯒꯤ ꯁꯪꯒꯥꯏꯗ ꯆꯠꯂꯁꯤ"꯫ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨꯒ ꯃꯅꯤꯒ ꯃꯌꯨꯝꯗ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯃꯅꯤꯅ ꯍꯪꯂꯛꯏ, "ꯏꯆꯟ, ꯅꯪꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯕ"? ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯣ ꯃꯅꯤꯅ ꯃꯤꯡ ꯈꯪꯍꯧꯗꯅ ꯍꯪꯖꯤꯜꯂꯛꯄꯗꯨꯗ ꯉꯥꯏꯍꯥꯛꯇꯤ ꯈꯨꯝꯐꯝ ꯈꯪꯗꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯏꯕꯨꯡ, ꯑꯩꯒꯤ ꯃꯤꯡꯁꯦ ꯊꯥꯖ ꯀꯧꯏ"꯫ ꯃꯅꯤ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ "ꯊꯥꯖ"꯫ ꯑꯁꯤ ꯁꯣꯟꯗꯨꯅ ꯃꯥꯁꯨ ꯃꯣꯃꯣꯟ ꯅꯣꯛꯆꯔꯝꯃꯤ꯫ ꯃꯅꯤꯁꯨ ꯃꯥꯒꯤ ꯃꯊꯃꯣꯏꯗ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯈ꯭ꯔꯦ꯫ ꯍꯦꯂꯣꯏ ꯑꯗꯨꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯗꯨꯅ ꯍꯥꯏꯈꯤꯕ ꯄꯨꯟꯁꯤ ꯋꯥꯔꯤ ꯑꯗꯨꯅ ꯃꯅꯤꯅ ꯍꯦꯂꯣꯏ ꯑꯗꯨꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯈꯤꯔꯝꯃꯤ꯫ ꯍꯦꯂꯣꯏ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯂꯩꯔꯅꯤ ꯈꯜꯂꯨꯕꯗ ꯊꯃꯣꯏꯗꯗꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯏꯊꯣꯡꯗꯗꯤ ꯏꯆꯝ ꯆꯝꯕ ꯁꯛꯇꯝꯗ ꯂꯩꯍꯜꯂꯝꯃꯤ꯫ ꯃꯅꯤꯅ "ꯊꯥꯖ, ꯅꯪꯒꯤ ꯃꯤꯡꯁꯦ ꯌꯥꯝꯅ ꯐꯖꯩ, ꯁꯛꯀꯁꯨ ꯌꯥꯝꯅ ꯆꯥꯟꯅꯩꯌꯦ"꯫ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨꯅ "ꯏꯕꯨꯡ, ꯅꯆꯟꯕꯨ ꯏꯕꯨꯡꯅ ꯅꯨꯡꯁꯤꯕꯒꯤ ꯐꯖꯅ ꯎꯕꯤꯕ ꯑꯣꯏꯔꯤꯅꯤ"꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯋꯥꯔꯤ ꯁꯥ ꯁꯥꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗꯗꯤ ꯃꯅꯤꯍꯣꯏꯒꯤ ꯌꯨꯝ ꯌꯧꯔꯛꯂꯦ꯫ ꯃꯅꯤꯍꯣꯏꯒꯤ ꯌꯨꯝ ꯑꯗꯨꯕꯨ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯝꯃꯤ꯫ ꯄꯤꯛꯇꯛꯅ ꯁꯥꯔꯤꯕ ꯌꯨꯝ ꯑꯃꯒꯤ ꯃꯃꯥꯡꯗ ꯁꯪꯒꯣꯏ ꯃꯆꯥ ꯑꯃ, ꯅꯥꯀꯟꯗꯅ ꯃꯌꯥꯏ ꯋꯥꯏꯔꯞ ꯇꯧꯅ ꯆꯥꯎꯔꯕ ꯏꯪꯈꯣꯜ, ꯏꯪꯈꯣꯜ ꯑꯗꯨꯁꯨ ꯃꯤꯠ ꯊꯟꯅ ꯑꯦꯟꯁꯥꯡ ꯃꯈꯜ ꯃꯈꯜ ꯊꯥꯔꯝꯃꯤ꯫ ꯅꯥꯀꯟꯗꯁꯨ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯃ ꯂꯩꯔꯤ꯫ ꯄꯨꯈ꯭ꯔꯤ ꯑꯗꯨꯁꯨ ꯌꯦꯡꯕꯗ ꯃꯤꯠ ꯍꯣꯡꯅꯤꯡꯕ ꯑꯣꯏꯗꯦ, ꯊꯝꯕꯥꯜꯇꯅ ꯐꯨꯒꯥꯏꯅ ꯁꯥꯠꯂꯝꯃꯤ꯫ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨꯅ "ꯏꯕꯨꯡꯍꯣꯏꯒꯤ ꯁꯪꯒꯥꯏꯁꯦ ꯌꯦꯡꯕꯗ ꯄꯨꯛꯅꯤꯡ ꯍꯨꯅ ꯐꯖꯈ꯭ꯔꯦ"꯫ ꯃꯅꯤꯅ "ꯄꯪꯆꯥꯎꯗꯤ ꯆꯥꯎꯗꯕꯅꯤ꯫ ꯏꯃꯥꯒ ꯑꯩꯒ ꯈꯛ ꯂꯩꯕꯅꯤꯅ ꯌꯥꯅ ꯌꯥꯅꯕ ꯂꯩꯔꯤꯕꯅꯤ꯫ ꯂꯥꯛꯑꯣ, ꯌꯨꯝ ꯆꯪꯉꯁꯤ, ꯏꯃꯥꯁꯨ ꯏꯃꯨꯡꯗ ꯂꯩꯔꯝꯒꯅꯤ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯏꯃꯨꯡꯗ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯃꯅꯤ ꯃꯃꯥꯒꯤ ꯀꯥꯗ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨ ꯄꯨꯁꯤꯜꯂꯛꯏ꯫ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯁꯨ ꯇꯞꯅ ꯆꯪꯂꯛꯈꯤ꯫ ꯎꯔꯦ ꯃꯅꯤꯒꯤ ꯃꯃꯥꯅ ꯏꯁꯣꯟ ꯁꯣꯟꯗꯨꯅ ꯂꯩꯔꯝꯃꯤꯕ ꯐꯤꯚꯝ ꯑꯗꯨ꯫ ꯃꯗꯨ ꯎꯕꯗ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯃꯅꯤ ꯇꯞꯅ ꯃꯃꯥꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯃꯅꯤꯒꯤ ꯃꯃꯥ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ꯫ ꯁꯈꯤꯅ ꯇꯞꯅ "ꯏꯃꯥꯒꯤ ꯃꯅꯤ, ꯀꯩꯗꯧꯔꯦ ꯉꯁꯤꯗꯤ ꯉꯟꯅ ꯍꯜꯂꯛꯂꯕꯗꯤ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯦꯡꯈꯠꯂꯛꯄꯗ ꯎꯔꯦ ꯃꯆꯥ ꯃꯅꯤꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕꯤ ꯂꯥꯏꯔꯦꯝꯕꯤꯒꯨꯝꯅ ꯅꯤꯡꯊꯤꯖꯕꯤ ꯂꯩꯁꯥꯕꯤ ꯃꯆꯥꯗꯣ꯫ ꯁꯈꯤ ꯃꯆꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯃꯥꯒꯤ ꯃꯅꯤ, ꯅꯨꯄꯤ ꯃꯆꯥꯁꯤꯗꯤ ꯀꯅꯥꯅꯣ"꯫ ꯃꯅꯤꯅ "ꯏꯃꯥ, ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯕꯗ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯀꯅꯥꯁꯨ ꯂꯩꯇꯕꯒꯨꯝ ꯑꯣꯏꯔꯦ"꯫ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯑꯣꯠꯄꯤꯕ ꯍꯦꯟꯃꯟꯕꯗꯒꯤ ꯌꯨꯝ ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯄꯟꯊꯨꯡꯐꯝ ꯈꯪꯗꯅ ꯆꯠꯂꯝꯕꯗꯒꯤ ꯅꯆꯥ ꯑꯩꯅ ꯂꯧꯕꯨꯛꯇ ꯊꯕꯛ ꯁꯨꯔꯤꯉꯩꯗꯨꯗ ꯈꯨꯗꯤ ꯊꯤꯗꯨꯅ ꯇꯨꯁꯤꯟꯈꯤꯕꯗꯒꯤ ꯑꯩꯅ ꯃꯍꯥꯛꯀꯤ ꯋꯥꯔꯤ ꯍꯪꯗꯨꯅ ꯌꯨꯝꯁꯤꯗ ꯄꯨꯔꯛꯄꯅꯤ ꯏꯃꯥ"꯫ ꯁꯈꯤ ꯅꯨꯡꯁꯤꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗ ꯌꯦꯡꯉꯛꯏ꯫ "ꯏꯕꯦꯝꯃ, ꯏꯃꯥꯒꯤ ꯅꯥꯛꯇ ꯐꯝꯃꯨ ꯂꯥꯎ"꯫ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯣ ꯇꯞꯅ ꯃꯅꯤꯒꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯁꯈꯤꯅ ꯅꯨꯡꯁꯤꯅ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯕꯦꯝꯃ,
Nanggi kanasu leite khanganu. Haujikti nanggidamakta imaga nabungsiga leirabani. Imana nangbu isada isadawna khangani. Awaba wakhal khanba yadeko. Heloi atombi aduna ima ngasidagi aigi layoikrabi imadumakni haina khanjageko. Manigi mamana heloi atombi adubu konsinbirami. Sakina sese kapkanuse. Isagi mingdi hangdrine imase. Isagi mingdi kari kauba. Heloi atombina tapna ima nachagi mingdi thaja kawe. Sakina thaja haiba fajakreda isagi mingse. Sakka minga yamna chanakre. Isagi maithongse ubada imase naba phabagumna taure. Asi haiduna noklami. Mani heloi atombiga mamagana harauna nokchabado uraga masu momon nokna yinglami. Asomdana heloi machin manau taruktu punsinnaduna wari sanarami. Mache ahalna inausing aikhoi kari kamdausigye. Inau nupi atombido kadaida leiramgani. Mabu thiduna athuba matamda laireibakta pudaba yaroi. Sida panthaduna leirabadi phattaba mayam ama oirakpasu yai. Heloi yaimana hairei. Iche inause aikoina maning makha tamhalubase asoiba yamna oire. Aikoi ichin inausing punsinnaduna khun amada aikoi amamam chattuna thiba haurasi. Asi haiduna wa tanarami. Makhoi machin manau singna khun khudingi manau nupi atombi adubu thiba hauraklami. Numidangi matamni thajana hairei. Ima ai chak thongage kari chaningi ima. Sakina nungsina momonokna hairami. Icha lakpasidi nabung manidi nungairani. Isana thabakhai loina tawkidawrene. Ngasidi icha lakpa numidina ahawba chasi haiduna imana nabungda nga laiba chathankibani. Ngasidi ichagi khut yengba tare. Asi haiduna harau harau heloi atombi aduga wari sarami. Manisu ngaihaki tungda nga lairaktuna laklami. Thaja chakhumda sak thongduna lairi. Manina ikaina thaja nang sak thonglamiro. Thajasu momon noktuna thonglamine. Ngasidaidi aina adum thongdoini. Ibung sung thonghalaroi. Asi haiduna noklami. Manisu nungsina adudi ngasidi nangi khut yengba tarine. Asi hairamaga nga semba maninglomda thokre. Manina nga semba loiraduna pirakle. Ngaihaki tungdadi thajasu sak loirami. Manigi amadi mamagi chak thirami. Thajana manibu kauraklami. Ibung chak loire. Mani sakhumda changlaktuna imagi chakti thirabro. Thajasu tapna hoi thire ibung. Adudi ai imabu hana sak inbirukhige. Asi haiduna sak adu paikhatuna thokige tawi. Thajana manigi khutta tap pharai. Ibung imagi sakto ai ilurage. Asi hairamlaga manina pairiba sakto puduna thaja thoraki. Mani thajagi mataudu ubada nungshiba asum helai. Thajasu tapna sakhigi kada changlaktuna ima. Sakhisu thajana kaubagi khonjeldo tapada tapna hogolaklami. Thaja tapna ima nasana imabu chak inge haiduna changa ini. Thajagi nungsiraba wahaido tabada hena nungshiba phauraki. Sakhina isana imabu sak inbigadawriba. Asi haina nungsina noglai. Isana inba chakse ngasidi ima hauna sageko. Thajasu sakhibu sak inbirami. Heloi atombi magi wakhalda khalaklami. Aina mahai hairaga karigi imasibu naba phahaloi. Adudi aigi mahaisi sizinaduna imabu naba phahalagi. Sikhanduna heloi atombigi machinda karigumba waron khara solami. Aduga mama adubu chak inbirami. Sakhi sak adu yamna hauna charami. Isana pizaba ngasigi ensang simadi amuk phauba chadri. Isa sidi insang thongbabu onthok yamna haikreda. Imana aibu nungsibibagi pangtha thagatpiba oiramgani. Asum tawduna
ꯇꯨꯝꯕꯒꯤ ꯃꯇꯝꯗꯣ ꯌꯧꯔꯛꯂꯝꯃꯤ꯫ ꯊꯥꯖ ꯀꯣꯜ ꯂꯤꯛ ꯐꯦꯡꯕ ꯂꯣꯏꯕꯒ ꯃꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯏꯆꯥꯅ ꯊꯕꯛ ꯄꯨꯝꯕꯁꯦ ꯂꯣꯏꯅ ꯇꯧꯔꯦꯅꯦ, ꯏꯆꯥꯁꯦ ꯋꯥꯔꯝꯂꯅꯤ꯫ ꯏꯃꯥ, ꯑꯩ ꯀꯩꯁꯨ ꯋꯥꯗꯤꯌꯦ, ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯃꯥꯒ ꯇꯨꯝꯃꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯖꯒ ꯁꯈꯤꯒ ꯇꯨꯝꯃꯤꯟꯅꯔꯝꯃꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯁꯈꯤ ꯃꯁꯥ ꯑꯗꯨ ꯍꯥꯟꯅꯒꯨꯝꯅ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯏꯀꯟ ꯀꯜꯂꯝꯃꯤ꯫ ꯑꯅꯥꯕ ꯂꯩꯇꯕ ꯑꯃꯒꯨꯝ ꯃꯁꯥ ꯑꯗꯨ ꯇꯧꯔꯝꯃꯤ꯫ ꯁꯈꯤ ꯍꯥꯟꯅꯗꯤ ꯆꯠꯄ ꯉꯝꯂꯝꯗꯦ, ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯑꯌꯨꯛꯁꯤꯗꯗꯤ ꯃꯈꯣꯡ ꯑꯗꯨ ꯅꯥꯕ ꯐꯔꯝꯃꯤ꯫ ꯏꯆꯥ ꯊꯥꯖꯗꯣ ꯑꯌꯨꯛꯁꯤꯗ ꯍꯧꯒꯠꯈ꯭ꯔ ꯃꯥꯜꯂꯦꯅꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯞꯅ ꯍꯧꯒꯠꯂꯝꯃꯤ꯫ ꯍꯧꯒꯠꯄ ꯃꯇꯝꯗ ꯃꯈꯣꯡ ꯑꯗꯨ ꯀꯔꯤꯁꯨ ꯇꯧꯔꯝꯗꯕꯗ ꯁꯈꯤ ꯑꯉꯛꯄ ꯍꯥꯏꯕꯗꯣ ꯑꯣꯏꯈꯤ꯫ ꯁꯈꯤꯗꯣ ꯍꯔꯥꯎꯅ ꯊꯥꯖ ꯑꯃꯗꯤ ꯃꯅꯤꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯏꯃꯥꯒꯤ ꯃꯅꯤ, ꯏꯆꯥ ꯊꯥꯖ, ꯅꯈꯣꯏ ꯑꯅꯤ ꯑꯃꯨꯛꯇ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯎꯅꯦ꯫ ꯃꯅꯤꯁꯨ ꯃꯤꯀꯞ ꯊꯣꯛꯄ ꯃꯇꯥꯡ ꯑꯣꯏꯕꯅ ꯃꯃꯥꯅ ꯀꯧꯔꯤꯕꯗꯣ ꯀꯩꯗꯧꯔꯕꯅꯣ ꯈꯟꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯊꯥꯖꯁꯨ ꯃꯥꯡꯒꯣꯟꯗ ꯋꯥꯏꯁꯤꯠ ꯋꯥꯏꯔꯝ ꯇꯧꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯃꯃꯥꯒꯤ ꯃꯈꯣꯜꯗꯣ ꯇꯥꯕꯗ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯅꯤꯅ, ꯏꯃꯥ, ꯑꯗꯨ ꯀꯟꯅ ꯀꯧꯔꯤꯗꯨꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯊꯥꯖꯅꯁꯨ, ꯏꯃꯥ, ꯀꯩꯗꯧꯔꯒꯦ? ꯁꯈꯤ ꯍꯔꯥꯎꯅ, ꯏꯃꯥꯒꯤ ꯃꯅꯤ, ꯏꯃꯥꯒꯤ ꯊꯥꯖ, ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯆꯠꯄ ꯉꯝꯃꯨꯗ꯭ꯔꯕ ꯏꯃꯥꯒꯤ ꯈꯣꯡꯁꯦ ꯉꯁꯤꯗꯤ ꯆꯠꯄ ꯉꯝꯂꯦ꯫ ꯊꯥꯖꯗꯣ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ, ꯏꯃꯥ, ꯀꯩꯒꯤ ꯏꯃꯥꯅ ꯑꯗꯨꯝ ꯅꯥꯗꯨꯅ ꯂꯩꯒꯗꯧꯔꯤꯕꯅꯣ? ꯍꯧꯖꯤꯛꯇꯤ ꯅꯆꯥ ꯂꯥꯛꯂꯕꯅꯤꯅ ꯏꯃꯥ ꯅꯥꯕ ꯌꯥꯗꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯒꯤ ꯄꯤ ꯑꯗꯨꯕꯨ ꯇꯩꯊꯣꯛꯄꯤꯔꯝꯃꯤ꯫ ꯁꯈꯤ ꯑꯃꯗꯤ ꯃꯅꯤ ꯊꯥꯖꯒꯤ ꯋꯥꯍꯩꯗꯣ ꯇꯥꯕꯗ ꯏꯉꯛ ꯉꯛꯅ ꯊꯥꯖꯗ ꯌꯦꯡꯂꯝꯃꯤ꯫ ꯁꯈꯤ ꯑꯃꯗꯤ ꯃꯅꯤ ꯊꯥꯖꯕꯨ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯈꯟꯅ ꯆꯤꯡꯅꯈꯤ, ꯑꯗꯨꯕꯨ ꯆꯤꯟꯕꯥꯟ ꯊꯣꯡꯅꯗꯤ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯈꯤꯗꯦ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯇꯝꯗꯤ ꯍꯧꯈ꯭ꯔꯦ꯫ ꯊꯥꯖ ꯑꯃꯗꯤ ꯃꯅꯤ ꯃꯈꯣꯏ ꯑꯅꯤ ꯊꯃꯣꯏꯗꯁꯨ ꯅꯨꯡꯁꯤꯕ ꯐꯥꯎꯅꯔꯛꯈꯤ꯫ ꯁꯈꯤꯁꯨ ꯑꯄꯣꯛꯄ ꯃꯆꯥꯒꯨꯝꯅ ꯊꯥꯖꯕꯨ ꯅꯨꯡꯁꯤꯅ ꯑꯃꯗꯤ ꯂꯨꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯊꯥꯖꯅ ꯆꯥꯛ ꯊꯣꯡꯂꯤꯉꯩꯗ ꯃꯅꯤꯅ ꯊꯥꯖꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ, ꯊꯥꯖ, ꯑꯩ ꯉꯁꯤꯗꯤ ꯅꯐꯝꯗ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯖꯒꯦ꯫ ꯊꯃꯣꯏꯁꯤꯅ ꯑꯩꯕꯨ ꯍꯥꯏꯗꯣꯛꯄ ꯉꯝꯍꯟꯗ꯭ꯔꯕ ꯋꯥꯍꯩꯁꯦ ꯍꯥꯏꯌꯨ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤൻ ꯏꯟꯁꯤꯟꯕꯤꯔꯛꯏ꯫ ꯊꯥꯖꯁꯨ ꯃꯅꯤꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯊꯃꯣꯏ ꯑꯅꯤ ꯄꯥꯎ ꯐꯥꯎꯅꯕꯒꯨꯝ ꯊꯃꯣꯏꯒꯤ ꯃꯤꯍꯨꯜꯗꯣ ꯆꯣꯡꯕ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯃꯅꯤꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯊꯥꯖ, ꯑꯩꯕꯨ ꯑꯣꯏꯖꯕ ꯊꯤꯕꯅꯤ ꯍꯥꯏꯅꯁꯨ ꯈꯟꯕꯤꯒꯅꯨ꯫ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯐꯥꯎꯔꯛꯄ ꯏꯍꯨꯜ ꯑꯗꯨꯃꯛ ꯅꯐꯝꯗ ꯍꯥꯏꯅꯤꯡꯕꯅꯤ꯫ ꯊꯥꯖꯁꯨ ꯇꯞꯅ, ꯏꯕꯨꯡꯅ ꯐꯥꯎꯔꯤꯕ ꯊꯃꯣꯏꯒꯤ ꯏꯍꯨꯜꯗꯣ ꯑꯗꯨꯃꯛ ꯑꯩꯒꯤ ꯊꯃꯣꯏꯗꯁꯨ ꯐꯥꯎꯔꯤꯌꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯖ ꯏꯀꯥꯏꯅ ꯅꯥꯀꯟꯗ ꯑꯣꯟꯊꯣꯛꯂꯝꯃꯤ꯫ ꯃꯅꯤꯗꯣ ꯊꯥꯖꯒꯤ ꯋꯥꯍꯩꯗꯣ ꯇꯥꯕꯗ ꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯈꯪꯂꯛꯇ꯭ꯔꯕ ꯉꯁꯤꯗꯤ ꯃꯍꯥꯛꯃꯨꯛ ꯂꯥꯏꯕꯛ ꯐꯕ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯛꯏ꯫ ꯃꯅꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯊꯥꯖ, ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯂꯥꯛꯈꯤꯕ, ꯊꯦꯡꯅꯈꯤꯕ ꯑꯍꯥꯟꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯈ꯭ꯔꯦ꯫ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝꯁꯦ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏꯕ ꯐꯥꯎꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯊꯥꯖꯅ, ꯑꯩꯁꯨ ꯅꯍꯥꯛꯄꯨ ꯊꯦꯡꯅꯕ ꯃꯤꯀꯨꯞꯇꯨꯗ ꯅꯨꯡꯁꯤꯕ ꯐꯥꯎꯈ꯭ꯔꯕꯅꯤ, ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯅ ꯏꯀꯥꯏꯕꯒꯤ ꯄꯜꯁꯦ ꯂꯥꯟꯊꯣꯛꯇꯨꯅ ꯆꯠꯄ ꯉꯝꯈꯤꯗꯕꯅꯤ꯫ ꯁꯣꯝꯗꯅ ꯁꯈꯤ ꯃꯆꯥ ꯑꯅꯤꯒꯤ ꯋꯥꯔꯤꯗꯨꯕꯨ ꯐꯛꯂꯥꯡ ꯃꯔꯨꯝꯗꯒꯤ ꯃꯣꯃꯣꯟ ꯅꯣꯛꯅ ꯇꯥꯔꯝꯃꯤ꯫ ꯁꯈꯤꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ, ꯌꯥꯏ, ꯏꯃꯥꯅ ꯌꯥꯏ, ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯔꯥꯎꯅ ꯆꯠꯈꯤ꯫ ꯅꯣꯡꯃꯗꯒꯤ ꯅꯤꯅꯤ ꯍꯧꯈꯤꯗꯨꯅ ꯃꯇꯝꯗꯤ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯈꯤ꯫ ꯃꯅꯤ ꯅꯣꯡꯃꯗꯤ ꯃꯃꯥꯗ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯅꯆꯥ ꯉꯁꯤꯗꯤ ꯋꯥ ꯑꯃꯠꯇ ꯍꯥꯏꯖꯒꯦ꯫ ꯁꯈꯤꯅ, ꯏꯃꯥꯒꯤ ꯃꯅꯤ, ꯀꯩ ꯋꯥꯅꯣ? ꯏꯆꯥꯅ ꯑꯄꯥꯝꯕꯗꯣ ꯍꯦꯛꯇ ꯍꯥꯏꯌꯨ꯫ ꯃꯅꯤꯅ ꯏꯀꯥꯏꯅ, ꯏꯃꯥ, ꯑꯩ ꯊꯥꯖꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯦ꯫ ꯑꯩꯒꯤ ꯋꯥꯁꯦ ꯏꯃꯥꯅ ꯑꯃꯨꯛꯇꯗꯤ ꯌꯥꯕꯤꯌꯨ꯫ ꯁꯈꯤꯅ, ꯏꯃꯥꯒꯤ ꯃꯅꯤ, ꯏꯃꯥꯗꯤ ꯅꯈꯣꯏ ꯑꯅꯤꯕꯨ ꯅꯆꯤꯟ ꯅꯥꯎꯄꯥꯒꯨꯝꯅ ꯈꯜꯂꯤ, ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯈꯟꯒꯅꯨꯀꯣ꯫ ꯃꯅꯤ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯅ ꯂꯨꯞꯊꯗꯨꯅ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯈꯤ꯫ ꯁꯈꯤꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯑꯉꯥꯎꯕꯁꯤꯗꯤ ꯑꯁꯤꯒꯤꯕꯨ ꯀꯞꯄꯤꯅꯦ꯫ ꯏꯃꯥꯅ ꯅꯇꯧ ꯌꯦꯡꯕꯅꯦ꯫ ꯏꯃꯥꯁꯨ ꯊꯥꯖꯕꯨ ꯏꯃꯧ ꯑꯣꯏꯅꯤꯡꯕ ꯀꯨꯏꯔꯕꯅꯤ꯫
Mamana momo noktuna hairakpa wadu tabada Mani harauna mamada yenglai. Asum tauduna Thajaga Manigasu luhomkirami. Matamdi asum haukiduna Thaja mahaki pibuknungda angang nawa ama mitamkre. Mani amadi Sakhisu yamna haraujaki. Nongmagi matamni Mani thabak suba chatlami. Sakhina kaithelda mamau nupina chananabani haiduna haira laiba chatlami. Thaja mapanda phamduna leiringai matamda machi yaimana mabu thengnarami. Machi yaima Thajagi manakta changlaktuna. Inauton nangdi maphamsida asuk kuibase leithokpa ngamba nachi aikhoi mayamna nangbu thirakpase kayamnadi kuire. Heloi atombido machi yaima adubu ubada pakhatna iche nanaubu waraubigan nanaudi taibang nawa ama pibuk nungsida yauduna leire. Asum haina kaplakhi. Manau atombigi wadu tabada machi yaima kokta khut hapki. Machi yaimana makhoigi machin manau pumba kaurami aduga heloi atombina oiriba phibam adu tamlami. Makhoisu pakhatna hairei. Machi ahanna inau nang maphamsida leihauba yaroi. Laireibakta handuna nangi warise tamduna ipa sorarena kari hairakpa haibado tadaba yaroi. Si haiduna heloi atombi adubu namduna puraklami. Heloi atombi adusu masana yada chatpa tarami. Ngaihaki matung laireibakta yaurakle. Mapa sorarena noktuna ichasing lakletana miram lendubu nungairakpro. Makhoi machin manau karisu khumdana tuminna leirami. Mapa sorarena amu kaidauri ichasa maithongda awaba mami taribadi. Heloi ahanna heloi atombigi haukiba pumba tamlami. Pau adu tabada mapa soraren mai haubu makai sauki. Mapa soraren do sauna heloi atombi aduda. Lamket lamhaibi ipana miyoibaga sadanauda sandokpa yade haikibadubu thawoitaba. Angangdo mamit mamai pangba matung mapagi manakta thamkigadabani. Taibang miga kaidawnungda punba yade ko. Mapagi wado tabada heloi atombigi thamoidi machetana kaikhre. Matamnadi asum hauki. Thaja pibuk nunggi nawa adu unaba matam yaurakhi. Ngaihaki tungda masak matau fajaraba nawa angang nupa ama unarami. Heloi atombi macha adugi saktamdo ubada lepa leitana mittagi pirang sintharakhi. Mapagi saktamgasu chap manarami. Mapa sorarena angang adubu mapagi manakta thinkinaba hairei. Heloi atombido machi singaloinana Manigi mayumda laklami. Ahingi matamni Mani Thajabu uraktaba numit masing yamlaklabada tumgani chagani khangdana kaptunata leiramki. Heloi atombina Manigi thongjinda leptuna angang nawa adu chetna konsinduna apikpa khonjel amada ibung ai lakle thong hangdoo. Mama Sakhibusu amuk kaurakhi. Ima nacha Thaja lae. Mani Thajagi khonjel adu tabada khanghaude chensinduna thong adubu hangdokhi. Ure matam kayadagi urudraba magi nungsirabi Thajabu. Khanghaude Thajabu chatkrani matagum Manina chetna konsilami. Manina Thaja nang nahan makai kadaida leiruge. Ai nang yaudraba punsi ase kayamna wai haiba nangna khamdribase karigino. Asi haiduna Mani adu yamna kaplami. Sakhisu Manina chenthokhiba makholdo tabada thoklai. Mamau Thajagi nungsiraba saktam adu ubada Sakhi kaptuna imagi Thaja nang aikhoibu thadoktuna chatliba karigino. Nang leitraba yumsida aikhoi kayam wana leiriba. Asi haiduna Sakhisu kaplami. Thajana tapna magi mathanungda leiriba angang aduda yengduna. Ima namauna puduna chatkiba piklaba nawa ado ngasidi taibangi awa nungai kumhaise saruk yage haiduna thoglatli. Asi haiduna kablaki angang adubusu mama Sakhida sinaraki. Sakhi kapladuna angang aduda nungsina yengladuna angang asibu aigi isune haiba. Asi haiduna konsilami aduga nungsiraba piklaba angang adugi khajaida chuplami.
ꯃꯅꯤꯁꯨ ꯃꯆꯥ ꯑꯗꯨ ꯂꯧꯗꯨꯅ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯔꯝꯃꯤ꯫ ꯊꯥꯖꯅ ꯃꯍꯥꯛꯀꯤ ꯍꯧꯈꯤꯕ ꯑꯁꯦꯡꯕ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗ ꯃꯅꯤ ꯑꯃꯗꯤ ꯁꯈꯤ ꯊꯃꯣꯏ ꯀꯥꯏꯈꯤ꯫ ꯊꯥꯖꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡ, ꯅꯈꯣꯏꯒꯤ ꯃꯔꯛꯇ ꯀꯨꯏꯅ ꯂꯩꯌꯨ ꯇꯝꯂꯝꯗ꯭ꯔꯦ, ꯑꯗꯨꯅ ꯑꯩ ꯆꯠꯄ ꯇꯥꯔꯦ" ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯊꯥꯖꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯆꯥꯒꯤ ꯈꯨꯠ ꯑꯗꯨꯕꯨ ꯄꯥꯏꯁꯤꯟꯗꯨꯅ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯒꯤ ꯄꯤꯛꯂꯤꯕ ꯃꯈꯨꯠ ꯑꯗꯨꯅ ꯃꯃꯥꯕꯨ ꯆꯠꯈꯤꯅꯤ ꯈꯪꯕꯒꯤ ꯃꯇꯥꯒꯨꯝ ꯄꯥꯏꯁꯤꯜꯂꯝꯃꯤ꯫ ꯊꯥꯖ ꯃꯆꯥꯅ ꯄꯥꯏꯁꯤꯜꯂꯤꯕ ꯈꯨꯠ ꯑꯗꯨꯗ ꯃꯄꯤ ꯂꯤꯛꯂꯥ ꯑꯃ ꯇꯥꯁꯤꯟꯗꯨꯅ ꯇꯞꯅ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯃꯅꯤꯒ ꯁꯈꯤꯒꯁꯨ ꯌꯥꯝꯅ ꯀꯞꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯕꯨ ꯁꯈꯤ ꯑꯃꯗꯤ ꯃꯅꯤꯗ ꯁꯤꯟꯅꯔꯝꯗꯨꯅ ꯀꯥꯏꯅ ꯕꯤꯗꯥꯏ ꯄꯤꯔꯝꯗꯨꯅ ꯊꯥꯖ ꯂꯥꯏꯔꯝꯂꯦꯟ ꯄꯥꯡꯈꯤꯔꯝꯃꯤ꯫ ꯃꯅꯤ ꯑꯃꯗꯤ ꯁꯈꯤ ꯊꯥꯖꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯀꯞꯇꯨꯅ ꯂꯩꯍꯧꯈꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯄꯨꯖꯔꯛꯂꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ꯫